ꯄꯣꯠ ꯆꯩ ꯍꯥꯞꯄ ꯍꯧꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯄꯨꯗꯧ ꯅꯠꯇꯦ ꯇꯥꯋꯜ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯥꯄꯣꯟ ꯀꯣꯜꯒꯦꯠ ꯕ꯭ꯔꯁꯀ ꯇꯪ ꯀ꯭ꯂꯤꯅꯔꯒ ꯁ꯭ꯂꯤꯄꯤꯡ ꯕꯦꯒ ꯑꯃ ꯂꯩꯔꯦ ꯐ꯭ꯔꯤꯖ ꯑꯃ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯖꯦꯀꯦꯠ ꯃꯆꯥꯁꯦ ꯕ꯭ꯂꯦꯡꯀꯦꯠ ꯃꯆꯥꯁꯤꯀꯣ ꯑꯆꯧꯕ ꯄꯨꯕꯗꯣ ꯀꯥꯂꯦꯟꯗ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯆꯥꯁꯤ ꯑꯣꯏꯅ ꯆꯜꯂ ꯃꯆꯥ ꯑꯅꯤ ꯑꯃ ꯕꯦꯒꯁꯤꯃ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤ ꯐꯨꯔꯤꯠꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤꯅ ꯇꯨꯝꯕꯗ ꯂꯤꯠꯀꯦ ꯇꯨꯠꯄꯦꯁ ꯀꯩꯀꯥꯁꯦ ꯂꯣꯏꯔꯦ ꯁꯤꯗ ꯍꯦꯟꯅ ꯀꯩ ꯄꯨꯔꯨꯅꯤ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯇꯪ ꯂꯦꯛꯎꯕꯩꯕ ꯑꯗꯨꯗꯤ ꯆꯠꯄꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ Hello guys, welcome back. ꯑꯩꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯆꯠꯇꯣꯏꯅꯦ ꯕꯦꯛ ꯄꯦꯛꯀ ꯂꯣꯏ ꯇꯧ ꯂꯣꯏꯔꯦ ꯑꯗ ꯁꯨꯝ ꯑꯩ ꯂꯩꯕ ꯈꯣꯠꯄꯒꯤꯗꯣ ꯑꯍꯤꯡ ꯂꯦꯛꯄ ꯈꯣꯠꯄ ꯀꯩꯀꯩꯗꯣ ꯀꯃꯥꯏ ꯇꯧꯒꯦꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯃꯛꯏꯁꯦ ꯑꯗꯨꯗꯤ ꯆꯠꯄ ꯈꯣꯠꯄ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯣꯀꯦ ꯁꯣꯝ ꯁꯥꯏꯗ ꯁꯣꯝ ꯁꯥꯏꯗ ꯃꯐꯝ ꯌꯧꯔꯒ ꯎꯠꯂꯛꯀꯦꯀꯣ ꯂꯤꯁꯤꯡ ꯑꯃꯒꯅꯦ ꯀꯨꯟꯇꯔꯦꯠꯅꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯏꯁꯤꯡ ꯄꯥꯏꯈ꯭ꯔꯕꯣ ꯑꯣꯖꯥ ꯏꯁꯤꯡ ꯑꯝꯇ ꯂꯧꯕꯤꯔꯣ ꯑꯣ ꯄꯣꯔꯛꯑꯕ ꯑꯅꯤꯒꯨꯝ ꯂꯧꯁꯟꯒ꯭ꯔꯗꯤ ꯃꯣꯏꯅ ꯂꯩꯔꯤꯁꯤꯅ ꯀꯥꯏꯋꯥꯏꯗꯅꯣ ꯁꯦꯀꯨꯔꯤꯇꯤ ꯑꯇꯣꯞꯄꯅ ꯂꯩꯔꯤꯁꯤꯅ ꯁꯤꯁꯤꯔꯣ ꯁꯤ ꯁꯦꯀꯨꯔꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤꯔꯣ ꯌꯥꯏ ꯁꯣꯝ ꯊꯝꯕꯁꯦ ꯑꯣꯖꯥ ꯌꯥꯎꯔꯦ ꯁꯤꯒꯤꯁꯦ ꯁꯤ ꯑꯗ ꯀꯃꯥꯏꯅ ꯊꯝꯁꯤꯒꯦ ꯁꯤꯕꯣ ꯍꯥꯏꯒꯗ꯭ꯔꯣ
멜로라 어디잖아. 야, 잉디. 과연. आपने टेलीफोन किया था हम गाड़ी लेके आए 오케이. 여우래. 나이트 해. 다음에 더. 아이만 건더. ꯑꯗꯣ ꯁꯤ ꯀꯥꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯄꯣꯠ ꯊꯥꯗꯐꯝꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯁꯤꯅ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯦꯀꯨꯔꯤꯇꯤꯉꯩꯗꯣ ꯃꯣꯏꯅ ꯂꯩꯕꯅꯤꯅ ꯁꯣꯝꯗ ꯂꯩꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯅ ꯁꯤꯗ ꯑꯣꯏꯗꯣꯏꯅꯦꯕ ꯆꯄꯜ ꯌꯥꯎꯍꯧꯗꯕꯩ ꯆꯄꯜ ꯂꯩꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯑꯩꯁꯦ ꯆꯄꯜ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯄꯨꯔꯛꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯆꯄꯜ ꯂꯩꯕ ꯆꯄꯜꯒꯨꯝꯕ ꯂꯩꯕ꯭ꯔꯥ? ꯆꯄꯜ ꯂꯩꯒꯗ꯭ꯔꯥ? ꯑꯝꯇ ꯂꯧꯒꯦ. ꯂꯩꯕ꯭ꯔꯥ? ꯑꯗꯩ ꯍꯥꯟꯕꯤꯔꯣ. ꯁꯤꯗ ꯂꯩꯔꯦ. ꯄꯩꯁꯥ ꯊꯥꯕ ꯃꯆꯨꯁꯤꯗꯤ. ꯆꯥꯅꯕꯗꯩ ꯐꯪꯉꯦ ꯑꯗꯨꯅ ꯐꯪꯗꯣꯛꯈ꯭ꯔꯦ. ꯀꯌꯥꯅꯣ? ꯆꯥꯕꯁꯨ ꯌꯥꯏ. ꯌꯦꯡꯒꯦ ꯍꯥꯏꯐꯦꯠ. ꯕꯣꯠꯀꯤ ꯂꯥꯛꯄꯅꯦ. ꯑꯗꯨꯗ ꯆꯄꯜ ꯄꯨꯔꯛꯍꯧꯗ꯭ꯔꯕ. ꯌꯥꯔꯦ. ꯆꯞ ꯆꯥꯔꯦ. 오케이. 지금 일래. ꯌꯥꯝ ꯏꯪꯉꯦ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯗ ꯇꯥꯊꯔꯝꯃꯦ ꯁꯤ ꯃꯉꯥꯏꯗꯅ ꯆꯄꯜ ꯌꯥꯎꯔꯛꯇꯕ ꯑꯗꯨꯒꯤ ꯆꯄꯜ ꯂꯩꯔ ꯆꯪꯉꯛꯄ 오케이 මꯊꯪ ꯁꯨꯝ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨꯝ ꯌꯦꯡꯁꯦꯕ 오케이 ꯆꯥꯛ ꯀꯩꯀꯥ ꯂꯣꯏꯅ ꯔꯦꯗꯤ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯍꯋꯥꯏ ꯄꯀꯧꯔꯥ then iromba ꯑꯩ ꯑꯣꯟꯐꯝ ꯀꯦꯃꯦꯔꯥꯗ ꯀꯩꯗ ꯂꯣꯏ ꯊꯦꯠꯂꯨꯔꯕꯅꯤꯅ ꯅꯨꯡꯗꯥꯡ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯇꯔꯦꯠ ꯌꯥꯡꯈꯩ ꯇꯔꯨꯛ ꯆꯥꯔꯖ ꯄꯨꯡ ꯃꯝꯕ ꯑꯗꯨꯒ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯃꯩꯁꯦ ꯃꯨꯠꯈ꯭ꯔꯤꯅꯦ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯪ ꯃꯩ ꯃꯨꯠꯂꯤꯉꯩꯗ ꯁꯤ ꯁ꯭ꯇꯦꯞꯁꯤ ꯐꯤꯕꯝꯁꯤꯅꯤ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯐꯦꯟꯁꯨ ꯂꯣꯏ ꯆꯞ ꯂꯦꯞꯄ ꯂꯩꯔꯦ ꯑꯗꯨ ꯀꯦꯟꯗꯜ ꯊꯥꯜꯂꯒꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯃꯩ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯝ ꯇꯨꯝꯕ ꯍꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯇꯨꯝꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯨꯝꯅꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯒꯁꯦ ꯁꯨꯃꯥꯏꯅ ꯇꯨꯝꯃꯤꯁꯦ ꯑꯁ ꯇꯨꯝꯕꯁꯦ ꯌꯥꯔꯣꯏ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯀꯩꯀꯥ ꯁꯤꯠꯄ ꯈꯔ ꯍꯧꯔꯛꯑꯦꯕꯀꯣ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯑꯦꯕ ꯁꯤꯗꯩꯗ ꯑꯃꯨꯛ ꯅꯣꯡꯁꯦ ꯍꯦꯛꯇ ꯑꯁ ꯅꯨꯡꯁꯤꯠ ꯁꯤꯠꯈ꯭ꯔꯖꯥꯠꯅꯤ ꯐꯖꯅ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯄꯨꯡ 4:12 ꯆꯠꯂꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯕꯣꯠ ꯊꯥꯗꯕꯩ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯩꯀꯣ ꯃꯣꯛ ꯄꯣꯜ ꯍꯧꯔꯝꯗꯥꯏꯒꯤꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧꯗ ꯌꯥꯗꯕꯒꯤꯀꯣ ꯑꯗꯨꯒ ꯕ꯭ꯔꯁ ꯇꯧꯊꯣꯛꯁꯦꯅ ꯑꯗꯨꯒꯤ ꯇꯧꯔꯦ ꯍꯧꯖꯤꯛ ꯔꯦꯗꯤ ꯇꯧꯕ ꯑꯗꯨꯒ ꯀꯥꯁꯦ ꯂꯣꯏꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯀꯨꯟꯐꯝꯁꯦ ꯑꯃꯨꯛ
ꯁꯨꯃꯥꯏꯅ ꯊꯥꯔ ꯇꯨꯝꯃꯤꯅꯦꯕꯀꯣ ꯅꯣꯡꯃꯗꯨꯃ ꯑꯗꯨꯒꯤ ꯂꯣꯏꯁꯟꯕ ꯍꯧꯗꯣꯏꯅꯦ ꯄꯨꯡ ꯀꯩꯅꯣꯗꯣ ꯕ꯭ꯔꯁ ꯇꯧ ꯂꯣꯏꯔꯒ ꯄꯨꯡ 3:30 ꯇꯥꯔꯦꯕꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯅꯣꯡ ꯈꯤꯇꯪ ꯈꯤꯇꯪ ꯉꯥꯟꯕꯗꯤ ꯍꯧꯔꯛꯑꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯇꯣ ꯈꯤꯇꯪ ꯈꯤꯇꯪ ꯉꯥꯟꯕ ꯍꯧꯔꯛꯑꯕꯅꯤ ꯔꯦꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯦꯖꯦꯟꯁꯤꯡꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯣꯛꯄꯣꯜꯒꯤ ꯔꯦꯗꯤ ꯇꯧꯕ ꯍꯧꯔꯦꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯅꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯚꯣꯠ ꯃꯅꯨꯡ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯚꯣꯠ ꯃꯅꯨꯡꯁꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯅꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯇꯧꯕꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯁꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3:22 ꯆꯠꯂꯤꯕꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯣꯡꯃꯁꯤꯃꯁꯤꯗ ꯂꯩꯔꯤꯕ ꯀꯦꯛ ꯀꯩꯀꯥꯁꯦ ꯁꯤ ꯆꯥꯔ ꯂꯦꯜꯂꯤꯅꯦꯕ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯑꯒꯀꯣ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏꯁꯦ ꯚꯣꯠ ꯂꯣꯏꯁꯜꯂꯦ ꯂꯣꯏꯅꯃꯛ ꯁꯤꯜ ꯇꯧꯕ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯆꯠꯄꯩ ꯔꯦꯗꯤ ꯇꯧꯔꯦꯕꯀꯣ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯔꯒꯦ ꯌꯨꯝꯗ ꯍꯜꯂꯛꯀꯗꯣꯏꯅꯤꯅ ꯗꯤꯁꯤꯗ ꯆꯠꯄꯩ ꯔꯦꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯔꯦꯗꯀꯤ ꯄꯣꯂꯤꯊꯤꯟꯗ ꯌꯥꯎꯔꯤꯁꯤꯅ ꯀꯦꯃꯦꯔꯥꯅꯦ ꯁꯤꯃ ꯑꯩꯅ ꯄꯥꯏꯗꯣꯏꯅꯦꯕ ꯃꯦꯆꯤꯟꯗꯤ ꯁꯦꯀꯨꯔꯤꯇꯤꯅ ꯄꯥꯏꯒꯗꯕꯅꯦ ꯁꯤꯁ ꯑꯩ ꯈꯪꯉꯤ ꯏꯆꯦꯅ ꯇꯧꯔꯤꯗ ꯑꯩ ꯈꯪꯉꯤꯃꯤꯅꯦ ꯑꯣꯖꯥ ꯀꯩꯅꯣꯗꯣ ꯀꯦꯟꯗꯣ ꯑꯣꯖꯥꯒꯤ ꯃꯅꯨꯡꯗ ꯂꯣꯏ ꯂꯩꯍꯧꯔꯕꯅꯤ ꯑꯗꯒꯤ ꯐꯛ ꯀꯩꯀꯥꯗꯨꯁꯨ से अखोई जो तो तौबिरो हमारे भी ले लो वीडियो ले लो अखोई से वीडियो अमता लहन के तौबने वीडियो देखा उधर बा ए कइनो ने वीडियो वीडियो ओनली खड़ा हो जा ऐसे अरे अगांग को हम बड़ी काट सेसिंग तो रोमो सारा को सिंग लो बा कोई जिम तो गोंग तो दिया मेमोरी याम सिंग म फोने ये फोन में एक शेंग है ताऊ बोने करा तांग बा पैसा पाइबा बरफू ने यार ए sai hai dो फोने लिए तो अंदर देख लिया क्या इसीने टाइमिंग चाना लेइतबैने करिनो इसिंग गिलास थक तक तकपदुबो ए अखोई यामने तो वीडियो हाँ अखोई जगह माइट होसी क्या ओ अखोई फोन को दबा अखोई सिदा फोन ना की तो माइना ए सिसे अदु यु खला बाइ बिसे ओ अदो सुमाइन तब महत्व द साइ फमफम लइ दो मान द्रि सिदि ओजंग आइ बेग तो या ये मनिंग तो होजा ओके 두개다. 뭐지 수세달래 하더라 뭐야?
Abang saya bilang makan. Hah? Ada गाड़ी रोक रो. गाड़ी एक में बैठ जा तू. Lâu 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 thôi. Adu lèo đi. Ôi tôi à. Sije document kayka adagidi machine kayka submit tawbe mi ngaktanebako ado khoidi finally khoidi loisalebako loisalaga sise refreshment ai thoge lawbo ado ai angang am bijarage ai thoge dina asam ngai lereba yare puro adana fare adar sida hojik jasalaga yumda jak jabjaro la ado those तो रिफ्रेशमेंट से लेरे फ्लाउ का कहीं तौर को DC ऑफिस से अखोजे सुमाइना इनाउपाना लौ लाएबको अदुम सुमाइना तौरगा सिगी ब्लॉग सिमा सुमाइना लोइसनग्रे अदो मयामदा सुम नुंगाइबगी ngathsu natti haidi aigi su memory oi hona ba yeng sum adugi kenoda number video ne ko ke bye bye